अहानबदा ngasigi maroiba pausing Nesona Black Day awang nongpok sinba thungna pangthoktuna amuba firal chingkhatkhre Citizenship Amendment Bill gimayokta amukona sinduna miyam gi khongcha chatkhre Youth Congress amadi NSUI na Raj Bhavan na thomjinkhre amadi Landamasda kundaminariba puruk kudimakna awa ana tarakku matamda mateng pangnabagi wakhalol kauna kumsi haina ningthole sema sana zawbana phongdokkhre Kurumjari ISTV pau mieng tabiriba simutaram nokchari hojima pungai pau North East India da leiriba yelomi singbu kanjanaba ihoda Tripura da police na nongmei kapa amadi Imphal da tear gas kapsin bagi mayokta ngasi Nesona Black Day awang nongpok sinba thungna pangthoktuna amuba firal chingkhatkhre Nesogi khongjang adubu sawgaladuna Manipur gi mahiroi lup tarukna mafam kayada amuba firal thetke MSU headquarter dagi MSU Desam MSF KSA Suk amadi MS ki luchingba singna haudoke BJP lengak hankhro yelomi manganana ba khonaba lepu haiba kholaw lauke MSU ki president Manjit Sarang Khemna Indiana awang nongpok nungsiriba si mafam asida leiriba miyambu natte lam khaktani haibasi nongmu gi mayek senglakle awang nongpopu manganana ba honarakliba si kalhauna ba ekhoi punna thengna minana ba lokhatpa yaba thabak lokalasi haike Lengak kasigi leiriba minister sing asina ekhoi miyam gi damakta lepa ngamda bai basa lengak pa amo oina Manipur miyam gi damakta yam kaizeningai oi asugum lengak pa sing mari lawdaba sing asa ekhoi miyam na chapchaba lesson nama koi tambiwa matam oira makata na akan ba khongjang kya awang nongpok ki miyam na si meme bill gi mak ta changsil lakani haiba sa ngasi media gi thongda pokdum jening Desam gi Vice President Namayarakpam edition na BJP ki wangang loi kharana Citizenship Amendment Bill ga Manipur People Protection Bill ga chayet na halaga miyambu samam na hanaba honariba si makata na tawiganu masi makasa tharak labadi khoisaw na ba hengalaktuna hena aruba phibam ama lakpa yai haike BJP sigumba keno singsina political parties na Manipur miyam da chamam na hanba yaba sigumba bill ani sigi marak chamam na halaga khongjang changsiliba Manipur miyam sibo akoina sigumba wafum singa se mase ko phongdorak na phagani bokhoi ra sigum wafum kya phongdora ga su kogi Manipur gi leiri miyam singse apangba laila su haitaba ambo natte aduna mase ko wafum singse mase phongdorak tana wafum se koi mahiro taruk lup taruki saitagi mase ko thamninge Citizenship Amendment Bill passed out kibagi mayokta khongjang sangsin ba leptre amukona bill asi yaningdaba phongdoktuna miyamgi khongchat amasat khre kwagathil leiba amukogi office mamangda khongchat adu chatringagi mamangda miyamgi mifam ama pangthoke mifam aduda wangang laduna amukogi president PS Devan Sharmana bill asi Manipurda khundariba yelumi sing kangkul mutkinaba sinba thawongni matamamada Manipurda chanaramba Bengal Frontier Regulation Act kaktatuna mitop kaya Manipurgi wangmadagi sangsilaktuna aikhoibu mutkinanaba kanna honaribani masigi mathakta bill asi amuk hapsilaktuna aikhoibu pumut muthatkinaba lawrakpa firepni lawe handak Bharat lengakna lawrakliba fireba si thengnaduna hongandragadi aikhoi nongmadi soidana mutkhrakani haike Permit ase masi aikoi chana nanabagi wafam mama kongdoroktana aikoi tonganba protection piba yaba adu masi yauragadi aikoi madudai da aikoi wafam mama lakani adu natri gaidi aikoi na hairiba asugumlaba bill ase masi aikoi chana ba yaba ase aikoi achauba state namu hoiminasi masi aikoi na tahodragadi Manipur mutki bai basi soidrabani aduna aikoi khudimangna ase to pire badu lominarasi Tungda miyamgi khongchat amasat ke khongchat aduna Citizenship Amendment Bill yaningde Manipur People's Protection Bill 2018 khudakta chana halu Manipur lengakna bill asigi maramda chapchaba firep thamu Citizenship Amendment Bill Manipur amadi awang nongpok state singda chana hanba yaroi haiba demand tawduna khongchat adu chatke khongchat aduna kwagathil dagi kaisampat traffic point fawula ke Manipur police ki yamlaba security personnel singna thatuna khongchat adu mafam adu dagi amuk halan ke Citizenship Amendment Bill 2016 chana yaroi Manipur People's Protection Bill chana halu amade Manipur phatta haugi langthokpam natti haiba davida ngasi MPCC gi Youth Congress amadi NSUI na khongjang sangshin khre Congress Bhavan dagi loop ani asigi president amadi thomi singna saruk yaduna Raj Bhavan tamna thomjin ke
राजभवन की गेट ड्यूटी तारंबा पर्सनल सिंगना मखोइबु थिंगबदगी मुकनब थोखे इम्फाल वेस्ट की एसडीपीओ अमदी सिटी पुलिस की ओशिना लुचिंगबा अहेनबा टीम थोमजिलक्तुना इरांग अदुबु लाक्षिननब होनके यूथ कांग्रेस अमदी एनएसयूआई की माइकैदगी मखोइना लागलिबासी बिल असिगी मायोक्ता गवर्नर दा मेमोरेंडम पिसिनबा लाकपनि हाइना फोंदोरकपदगी मखोइगी मिहुत मंगा खंगतलगा राजभवन चंगबगी अयाबा पीखे तुंगदा मेमोरेंडम अमा पिसिनख्रे हाइरी Mahirolub Taruk Emsu MSF Desam Case A Ems Amadi Suki Mieng Makada Hairoki Tongan School gi Mahiroi Singaluinana Social Youth and Progressive Organization Hairok AC Amasung Hairok Higher Secondary School Students Union Hairok Bazar da Human Sense Semduna Kongjang Sanction K Hairoki Mafam Kayada Amuba Firal Sing Tet K Awang Nongpuk Lamdam Mitop Sing Langtokom Nate Yellow Missing Mutat Nabat Lalong Yaroi Matam Chupada Bilasigi Mayokta Lepkani Haiba Kolau Lau K Social Youth and Progressive Organization की President Sintha Laishramna awang nongpo की samjaraba missing yamjadraba miyambu mulhannaba yaba bill asigi mayokta miyamna matam pumbada leigani haike bill asina masidi leisure ba machine yamjadraba tanguk singase tamna hat khibe yanana ethnic community asigum ba machine yamjadraba tanguk singase muthatna ba gi damak sinba ron ba lalong amane ne koina logani maram maduna asigum ba bill ase withdraw yam thuna withdraw to biu awano polandam bo hanthana yengbire haibase masine mayak sengna takle haibase koina logani Mahirolub Taruk Emsu MSF Desam Case A M Samadi Suk All Kaksing Students Union Amadi Kaksing Kachel Apunba Imalup Nasu Kaksing Bazar da Miyam gi Kongshat Satke All Kaksing Student Union gi President Ronald Sogai Jamna Bill si handokta bataragadi makhatana akan ba Kongjang kaya sangshin gani hari Asigum laba bill asi karigumba Manipur da amadi North East chanar labadi akon Manipur si mutpaya bagi North East ki yellow missing asi mutpaya bagi fiwam da lerpana akon ngasi asigum laba yaning da bagi Kongjang asi All Kaksing Student Union of Konaipa Kaksing branch amadi Kaksing Kakel apunba imalu kalwenana asigum laba Kongjang asi changsin jabani Bilasigi mayokta wangu apunba mairapai bilub amadi wangu apunba mairapai bi joint action committee nasu sugnu kendragi manung chanba wangu lupa marup kaithel da wakanifam chatake Kongjang aduda Emsu Imphal West ki Vice President W Rimakant na Manipur gi luraba tanfamasi da Chief Minister na Delhi da chatuna center gi luchingba singda haijaduna kari phibam da Manipur gi yalomi singbu kanbang ambagi paujel adu puduna Imphal da lakani haibasi achobo wahang ama oiri haike Pass in the permit system among forward the Manipur da Haidiba Manipur People's Protection Bill 2018 as a Masi Government of Indiana Indiagi President SN Piraba Matunda Masikan Mangani Haibagi Wakalon Amakat Manipur Chief Minister Kaliba Sea Masi advice Bibi Nabalataba Chief Minister Amani Haina Logo the Bangam de Mairapai bi luchingbi amana masing yamjadraba awang nongpoki yellow missingbu namthanaba honarakliba thoksilasi mayokta wangu maike gi miyamna chapchana thengnagani haike Barak ki station da leba sina satna gani hana pass ta okhiba binna se akhoi chungya ya ningte adugi janing da bagi damakta akhoi ngasi wangu apunba Mairapai bi lu masinda juna sinjaduna ngasi akhoi sit protest se sathajari bani Jiribam dasu Emsu MSF Desam Case A amadi Mairapai bi singa khusam naduna Bilasiki mayakta Kongjang sanction ki Emsu Jiribam District ki President Y Sanjipna Nesho amadi lebak miyamna lorakpa firepta jirigi miyamna mapung phana saruk yagani haike Haiba bill asi atoba matamda akhoi withdraw tawgodamni haiba wafam je akhoi leiriba Jiribam gi civil society organization amadi student organization bana Mairapai bi imai bene akhoi imai dagi asigumba appeal si tawde Lamdam asida mamangaidagi khundaminarakliba furup khudingmakna awana tarakpa matamda amana amagi mateng pangnabagi wakhalol kaunagumsi maduna aikhoi amatani haiba malemiyamda utminasi haina Manipurgi ningthaulese masana zawuna phongdukre Bisnupur Municipal Council Ward number 7 gi manung chana leiba thanen khulda kabui furupna khundarakpa chahi chama yangkai surakpa rescue centenary thoramda ofamasi ningthauna phongdukhibane thoramadu MLA Govindas Konthaujam Jalyangrong Union Assam Manipur amadi Nagaland gi President Amu Kamai Kulakpa Laganglungpau Thaimei amadi Bisnupur Municipal Council gi Councillor Ward member amadi Lamdamadu ki Mairapai bisingsu saruk yake
ꯁꯦꯡꯂꯕ ꯃꯩꯕꯥ ꯆꯤꯡꯗꯨꯅ ꯃꯩ ꯂꯧꯔꯕ ꯃꯇꯨꯡ ꯅꯥꯠꯀꯤ ꯖꯒꯣꯏ ꯏꯁꯩ ꯀꯌꯥꯁꯨ ꯎꯠꯈꯤ ꯅꯤꯡꯊꯧꯅ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯕꯨ ꯁꯦꯝꯕꯤꯕ ꯃꯄꯨ ꯀꯥꯎꯒꯨꯝꯁꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯀꯤ ꯃꯆꯥ ꯉꯥꯛꯇꯅꯤ ꯃꯐꯝ ꯑꯁꯤꯗ ꯁꯥꯡꯂꯕ ꯆꯍꯤ ꯀꯌꯥ ꯑꯃ ꯈꯨꯟꯗꯥꯔꯛꯂꯤꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯀꯥꯎꯐꯝ ꯊꯣꯛꯇꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯂꯩꯕꯥꯛꯀꯤꯗꯃꯛ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤꯗꯃꯛ ꯇꯧꯔꯝꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯒꯗꯕꯅꯤ ꯍꯥꯏꯈꯤ तब मतम अखोसे फमिनबा ngang aduga tanaminaba awana taba matona matir pangu wakhalon se akoi kaugumsi masi akoi gi laimoi khrabi pai ku su tawamani tungi sarol surul gi damakta makoina akoi gi khulsi kanmira bagi makoi gi thongdang akoi kaugumsi Awang Nongpok Bharat ta Citizenship Amendment Bill chanahanba yaroi haina Southeast Asia Cultural Organization Irong Sesaba Development Forum Young Voluntary Organization amadi National Identity Protection Council Nipkona Fongdurakle Bill asina Awang Nongpoki Yellow Furupu akhanaba religion kharada yumpham oiraga yellow misingi kangkul mutatnaba India lengaki aronba agenda amani asigumba miyamna pamnadaba bill asi athuba matamda handokadabani lamdam asibu kananaba civil society organization pumnamakna amato oina khongjang sangsinminarasi haike Citizenship Amendment Bill ga Manipur People Protection Bill ga sayat nahalaga miyambu karyam kathaina riba BJP gi wangangloi singi thawong miyamgi ihau mayok nanaba sinbani haina Manipur Pradesh Congress Committee na fongrukle Congress Bhavan da pangthokpa pawgi mifam amada party asigi wangangloi Hareshwar Goshamina Manipur da bill sina karisu sokaloi haina BJP na hairambadagi bill sina sokalakadaba sing Manipur Protection People Bill na ngakthokani haina utchaire haike party asigi wangangloi KS Devabartana bill asigi matangda Assembly gi akhanaba mifam ama kaunaba Congress na demand tawkiba adu yamna maram charabani Assembly da khanabadagi hena lumba state ki thakta te leite miyamna mi painariba asi kokananaba thabak lokatpagi mahutta miyamgi ihau horokpagi maram Congress na thokanbani haiduna political gi khudong saba laungnaba honaba si laibak thibani bill asina India gi citizen ohelakpa sing Manipur People Bill na Manipur da leiba yaroi haina ngakthokpa ngamde isam samna nan Manipuri sing regulate tawbagi bill ni ani asibu yesinanaba honaba asi miyamna loina khangnabani haike BJP की withdraw तो गरीबा support लोग गरीबा नागालैंड के nephew रेवना NDA के partner में ओरी बुदना हाई रिबा citizen amendment bill के मायोग तो लेपी बा सिक्किम द लोरिबा मिजोरम द लोरिबा decision पूर्ण मक्से मणिपुर के कांग्रेस ना इंसान बदे तो बरने असम द लांग बिरांग मणिपुर द हुजिक थोई बा ngarang student मैम के रैली पूर्ण मक्से ज्ञान याव द पंक्तुक द तो बराबा दिल्ली द Manipur People's Protection Bill se President के action PBU हाइदन चटके दौरी बनी हाइदन चटपा सिगी मौता मणिपुर की असेंबली दा खन्ना बने है ना मतिक चाय हाइबद की कांग्रेस पार्टी की ऑनरेबल सेल लीडर ना वाफम से थमगे बने National People's Party gi ngasi Guwahati da pangthokhiba punba mifam amana handak Lok Sabha na pass tokhiba Citizenship Amendment Bill yaningdaba phungdukre Guwahati gi Hotel Taj Vivanta da National President na chair logduna pangthokhiba mifam aduda state manga gi President Singh Manipur gi oina Deputy Chief Minister YJ Kumar amadi NPP gi Minister Singh Sarukyake party asi awang nongpoki oiba maramna damdamasigi lam amasung miyamgi damak chapsana lepkani lamdamasigi security amasung stability da sokadaba khongthang khudingmakki mayokta leigani hiramasi yenglaga amendment bill asina oirakpa phibam kupna yengshilaba matung madugi matungina chunaba thabak lokhanaba warep lawri hari Taramanga Suba State Level Kachai Lemon Festival Ukrul District ki manung chanba Kachai da hokre hokdokpagi thoramda Ukrul gi SC2DC Robert Longjam Ukrul gi SDO Longjong Maifai Horticulture gi Additional Director NG Ajit Horticulture gi MID H Mission Director and Premananda Ukrul gi District Officer Horticulture and Kiran Kumar Hamadi Momagi Project Director K Devadatta Sarmana Maru Iba Mesingoina Sarugyake Kachai Fruit Farming and Processing Cooperative Society Limited na Sinduna Pangthokpa Festival aduda stall kayana sarugyake Zampra thabada mai paklaba khunja amana Manipur lengaki mari leinaba department na lomi singda mateng pangbiba amadi Horticulture Minister na Kachai Village ki pothok sing market ta yoba ngamnaba gari ama sinarakpa amadi official kayana honabadagi sentok marang kaina phangba ngamle haike Momagi Project Director K Devadatta Sarmana Department na lomi singa punduna pothok marang kaina puthoknaba changshili haike International Expo to matamda trade fair to matamda nakhoi gi farmers single loinana farmer gi mahut chin single loinana nakhoi gi product sing ji puraga koi mafam da chale yam pame mine yam pamne
फजना मपुंग फाना एकोइगी इंडस्ट्री बावा फिट तोबा ngam पुथुई बसे मसिमदी कसाई फार्मर खक्की नतना हॉर्टिकल्चर डिपार्टमेंट गिसु ICR गिसु KVK गिसु एवरी लाइन डिपार्टमेंट एंड स्टेक होल्डर सिंगी वीकनेस नी हाइबसे आई इशाना से याजे तुंगदा फेस्टिवल असिदा मकोंग मथंग तारबसिंगदा मना मथुंग पिदुना पुंगनिंग थगुतके फार्मर सिंगी मही मरोंग थमनबा सेंटर अमसु हांगदोके बीजेपी ने लुचिंगबा NDA गी लेंगाक लाकपा खुदिंगी अवांग नोंपोक भारत तंगदु लेता दबा फिबम अमा ओहेली हाइना कांग्रेस की वाइस प्रेसिडेंट ओइरिबा MLA एन लोकेन फोंगदुख्रे वफम सिंगा स्टेट लेवल लौरोई फेस्टिवल ऑब्जर्वेशन कमिटी न सिंधुना खुंबोंग अवांग साबल द पांगथोकिबा तरा सुबा स्टेट लेवल लौरोई फेस्टिवल हौदोपगी थोरमदा फोंगदुखिबने ngasi hauduna thasigi taramari fawba chathagada festival asigi haudopagi thoromaduda hanagi MLA K Sarad Yurembam Jilla Parishad ki member TS Nilamani UCM ki president Sunil Karam Salam ZP member Pramo amadi Fayang Gram Panchayat ki pradhan A Shamasaki Devina Chingbana sarukiya ke thoronga mari lainana athoiba mithungnan singna souvenir amasu release tauke MLA and Lokena Parliament na Citizenship Amendment Bill passed okrabasu di Manipur People's Protection Bill bu Bharat ki President na ayaba pibada mateng oiragani haina BJP ge spokesperson amana phongrukiba wafam adu anga ko fawi amasung Manipur gi miyambu apangba sibane haukiba January gi tang 9 da Parliament na pass taukiba Citizenship Amendment Bill gi matangda Congress Party gi mihut kangbu amana mamang sahida Bharat ki Prime Minister President Home Minister amadi bill sigi Chairman Fawada memorandum pisinduna bill si sana handanaba takshinduna lakibani haike Citizenship Amendment Bill che Manipur di sana handanaba moitang le sidai ga thamdingiti Manipur se ko Bharat ki wang da lai bra ba ai thamdingiti sidai ga parliament na pass ho bill le poto Manipur da chana adu da chana ne to ya ko na te ba achuk sira ba tanda da kara jo BJP ki na spokesperson person ne hai da thola ga da media ne thola da koi da pata palan na ka na Manipur ki praja da he na ai ko gi ashok da thum chai san ba hai da madu ki phipam do do jo phai praja mya ki party ki spokesperson ne na ai ko na ngam ba thador ko dur ko khoi ki ha da ma ki imu na ka lai kai ni ya ba mi ma di oi ga da ba ne kai da ho da Manipur ki praja da ho jita pandra bane Pollution ki chang khangbadagi Manipur asi laibada akiba pokle lairik haiba phamnaiba singna pollution control tawbagi wakhalol sandokpada polum oire haina Manipur Pollution Control Board ki chairman Laishram Radhakishorna phungdokle gari awang lekai da leba excite showroom da pangthokiba Green Manipur 2019 haudokpagi thoramda ofamase magna phungdokhibane thoramadu da Radiant Grove ki managing director Nepram Romeo Susarugya ke Radhakishorna makhatana Manipur Pollution Control Board na ising nungshid Nil Khongba Leihau Bolan Bana Jingbagi Chang Onthokle Changyang Tawbada Fanglakpa Fall Ubada Tasengna Leiba Kibagi Phibam Lakle Pollution ki Chang Khara Hanta Hanaba Electronic Rickshaw Marang Kaina Sijanaba Honoragani Haike mayam sing ekhoina tawjariba scheme mayam praja singi darkar leiba day to day needs sing se need based problem sing se thadoge koi yan hanbada koi environment se sep to darkar leiba environment sine ekhoina sep to hodraba pollution thokraba matamda hojik ai side hojik ai nade haiba se matam khara gi neba si temporary ni Isai Sakharan gi Hyderabadi school gi syllabus ta haptuna grassroots level dagi semgatpa mathau tai haina Manipur State Kala Academy gi secretary L Kisorjit na phungdokre wafamasi Sri Bal Mukul Dev Music College ta pangthokpa All Manipur Music Association gi kuntra marirak suba foundation de gi thoramda mangna phungdokhibane thoramadu da saknairaba tabla list nongthongbam nongthona amadi Kanglei Paki Maira gi chief editor Wangkhemsa Samjai su sarukya ke Wangkhemsa Samjai na leader haibasi aigi haiba wakhalolna mang thagadaba natte haurakliba nahasingna tungda achangba miyoi oinabagi damak takpi tambirakpa miyoising masak khangba amadi haurakpam thidokpa mathau tai haike L Kisorjit na makhatana music lamda Manipur gi artist singna national amadi international level da mangjil thana chatpa ngamdriba si ngamnana ba honaba mathau tai classical festival natraga competition ama isai gi lamda athuba matamda sinana ba honagani haike
Manipur gi ngamkhai barak turel mayai da leiri ba khwairak pa irel umang lai khubam amadi leima irel ningsing khubam da handak sahidagi di jiribam lomdagi chatpa yaragani haina khwairak pa irel amasung leima irel semgat sagat lub jiribam na Jiri News Network ki conference hall da pangthokpa pawmisinga unabada lubal sigi president Dr. Chandam Kamal na haikre lub ki thaupuba kyana saruk yakhiba pawmisinga unaba aduda president Dr. Chandam Kamal na makata na haikibada Hana kasarom dagi matam sangna laifamasi yong na chalamba adu handak sahidagidi jiri lomdagi ising lamida minute tararom tamak changlaga fam adu chatpayagani haike Angang singbu afaba mi ohenge hairabadi mama mapa oibasing yamna nungshinagadabani mama mapa na nungshina laiminariba makai masa oibasing soidana mi oigani haina social scientist Dr. Danabi Laishramna lakadoriba class 10 amadi 12 ki parikya thagadoriba mahiroi nupi masa nupa masa sing amadi makoigi mama mapa oibasing da phongdukre wafuma singa si Manipur Press Club ta pangthokiba Bosem 2019 Parents Association asinba Motivation and Counseling Session for ISSLC and ISSLC exam aspirants ki thoramda Handling Exam Stress haiba topic ta Dr. Danabi Laishram na phongdukibane mairoi singna parikya tharamdaida wakhalda akiba nungnangba amadi chamamnaba karamna kokhangadagi haibagi matangda Dr. Danabi Laishram amadi RIMS ki psychiatric professor Dr. R.K. Lenin na counselor oina wangangke Dr. Danabi na makata na haikibada mama mapa oiba singsi masa singi damaktadi malem pumbabu uhanba ngamba thongnaw ni haike Dr. Lenin na guardian amana phongdora I haiba wafam thamladuna haikibada ngasi counseling gi thoram asida saruk yariba amana ayukta tuition mari nungthilda tuition mari nongmuda tuition nipan naikhairaba angang singsi parikya gi damakta fazana sem sarabasu finishing touch ama piba mathau tare miyoi punsi asi tammagi loiba naide sidriba fawa tamgadoribani aduna parikya gi damakta karisu pakhaningai leite tamnabagi afaba khudong saba amani haina Dr. Lenin na phongduke Human trafficking amadi drug ki matangda nomagi oiba consultative meet ama Moregi Trade Center ki conference hall da pangtokre tharamadda Manipur High Court ki Justice Case Novin Singh Advocate General L Kumarjit Senior Advocate S.S. Paukam High Court Bar Association ki President Technopal ki SP Dr. S. Ibomcha Assam Rifles ki Major R.K. Sharma yauna makok thongba police officer kya susarugya ke Indo-Myanmar border asi matik saba fencing leirabadi human trafficking amadi drug lalon banat chingba kaya tingbang ngamgani haina Assam Rifles ki Major R.K. Sharma na haike wafamadu kupna khanaraba matungda Manipur lenga kamadi mari leinaba department singda memorandum pisinba haiba wafam yanake India amasung Myanmar leibak ani ki marakta leiba no man's land da ngasi leibak ani ki miyoi singna sarukyaduna lam tu sengdokre Indo-Myanmar border gi Namphalong Bazar maya dagi border pillar number humudanipan gi maya fawada leiriba no man's land gi mafam sing sengdoke Technopal gi SP Dr. S. Ibomchana ngasi gi lam tu sengba aduda leibak ani ki maikai dagi sarukyariba sing amadi karigi pandamda thabagasi paikhatlibano haibadu phongdorakle Chief Minister ki Delhi Khongsat miyamgi natte BJP ki National Council meeting da sarukya bachatpani masida Citizenship Amendment Bill gi matangda takshinana bachatpani haiba wafam ama phongdok libasi miyam da namthak tawbani haina Maoist Communist Party of Manipur na phongdorakle libasi ki Standing Committee ki Coordinator Kayonghan Mangangi Cherola mana leibak miyam khupna amatu oina ihau changsilakli batangka kasida Manipur lengakna BJP ki oiba political party gi mifam chatpabu miyam gi mitta utchaina bahona basi tasengna miyam bu thawoidabagi kudam amani lengang pairiba BJP ki minister MLA mayam loina miyam gi ihodagi National Council gi mifamna hena lui haiduna chenkre asigumba tanfamasida Manipur lengakna miyam gi ihul khangnaba honabagi mahutta Delhi da pangthokpa National Council mifamda Ram Mandir sananabagi khanaduna leire BJP lengak muthatpada natana political party asi muthatnaba warep lobiu haidi hauziga tenma brem thlojari Notice the Hanbo in the National Housing Bank wholly owned by RBI ki license pangraba Ministry of Finance Department ki Financial Services Government of India na Sarfasi Act 2002 ki makada Financial Institute amo in sakangraba Pradhan Mantri Awas Yojana Housing for All mission ki makada subsidized loan pi bada mangzil thariba Panchoi Housing Finance Company Limited amadi masigi subsidiary company singi sister yauna punna branch tara hum doyang dukjare Myanmar financial facilities sing lobi na bading sing jare Panchoi Housing Finance Company Limited and its subsidiary group of companies
Aero Kids International Preschool. Admission open for daycare, playgroup, pre-nursery, nursery, KG. Session starting from 21st January 2019. Aero Kids International Preschool, Sagol Bantera, Lukram Lairak, Soiba Maning Yenkum Lairak Taba. Email address aerokidsimf@gmail.com 9366348092. Royal Unique Education Center, Thangmeiban Sinam Laikai, near Fishery Gate. Admission open. Foundation courses for class 9 and 10. Subjects offered: English, Mathematics, Science, Social Science, Mitay Maye, Computer Science and Higher Mathematics. Classes starts from 28th January. Last date of admission 27 January 2019. Faculty: well experienced senior teachers and POSM HSLC examiners. Hurry, limited seat. Jingmairong da laiba City Hospital and Research Center da Dental Department na ahal lamadi angang singi oina free dental health checkup ki kudong chaba lagliba January ki tang kun fawa kudong chaba bizari. Center asida chada yangkai subsidized data makhal khudimaki oiba ngasi ngasibak lengsin biraktuna yagi nungai taba khudimak tanabiu amadi layeng thopiu. Angang oiringaida aina ningai hek tawbada pabungna achapor hekta leibi aigi nebo hairadi pabungna dum aisu ningai adum tawsinai adubu khanghaude kaungam wari macha kaya ga sagonaduna chatpatari ngasidi. This wedding season, let us celebrate togetherness with Taret's Chahau Puja. Hangbiragani Redlands Baling Michin, Charumai Thabana Ohelakliba environmental pollution, soil fertility na singba singdagi, Kannana Bagidamakta Lajare, Redlands Baling Michin Asigi Matingna, dairy farmer amadi mushroom farmer singdasu, Kanaba Kaya Piri, Samuroda Laiba Ima Dairy, the Ngasti Maglangsin Biraktuna, Redlands Baling Michin Asigi Kanaba Lobiho. Lakadoriba kumsi sehigi imoinu imagi irat pujada asengba maitai nga angoba pengba katpi ho phangpham es tomba and sons pengba pham hiangthang akaknaba masingni ngasimak order tobi ho Lakadoriba kumsi sehigi imoinu imagi irat pujada asengba maitai nga angoba pengba katpi ho phangpham es tomba and sons pengba pham hiangthang akaknaba masingni ngasimak order tobi ho Langsin Biraksi Sagolban Moirang Lerak Machinda Laiba Mothers Care Central Hospital and Research Center da Dental Department na ahal lamadi angang singi oina free dental health checkup ki kudong chaba lagliba January ki tangkun fawa kudong chaba bizari. Center asida chada yangkai subsidized data makhal khudimaki oiba ngasi ngasibak lengsin biraktuna yagi nungai taba khudimak tanabiu amadi layeng thopiu. Nakhoi hauzik aigi school khamingbra aigi school di konungdawna fajaraba leikol na kushinba denatana ayet pa yaudhraba santi oraba mafam tamningbata tamba yaraba hiningbata haiba yaraba Chaukatlaba miramgi school ga changdamnabada nutraba yumgumna nungaraba mafam amani aigi school di Kids Foundation. Come join me. W Square Home Spa Kit. Give yourself a spa makeover, all in the comfort of your home. W Square. Why wait? Preventive cosmetology now in India. Miyam da Kanganjaba, Charumai Thadok Pigano, Lofam da Chaikairaga, microbial decomposer season Naduna, Laipak Laihau, Hengat Hansi. Saru mai thabana saru da yauba pambigi machinjak ayamba mani lomduna manghalli loinana nungsi chu molhalli saru patha laga amuk hanna khojin basina lokpham da organic matter hengal halli saru lokpham da mo hanjal hallachi Break matungda mayam butaram nokchari makata pa pauda Numinini subna satarakpa bamboo artisan training cum awareness program ngarang sadu chirugi medicinal plant drying set ki conference hall da lucian bagi thoram da training program lucian bagi thoram aduda divisional forest officer Ganesh Moirangi range officer El Babuyai amadi mafam adugi mi kya susarugya ke Visnupurgi range forest officer S Ratan Kumar na umang kanana ba khona bada chingi mafam singda senmitlon fagat hanana bagi pandam da training program si pangthokpani hai ke Lupa lak mapan rongi oigadaba Chandalwood amadi Redwood ngarang More Ward number 3 laiba yum amadagi nifum dai suba sam rifles amadi More police ki apun bakangbu amana fagatle Polam Singh adubu leirabliba yum adugi mapu Muhammad Razauddin Faraga ain ki oiba thabak lawhat kre Lions Club of Imphal Greater amadi IMC na punna Imphal City Luna na thamnana ba khongchat ama chatpaga loinana Lions Club of Imphal Greater gi maikei dagi IMC gi sweeper chani yang khaida cheng kg tare tare yenthokre
IMC gi Mayor Lokeshona Imphal City Luna thamnaba honabada mipum khudingmak wakal taminabaga loinana thaudang lawminaba tangai fade haike. Lions Club ki President Umakantana Imphal City Luna thamnanaba honariba sweeper singda club ki maikaidagi angamba mating piduna makoibu pungning thogatpani haike. Agriculture Department alamda masigi lau singubagi potok hena putok naba paikaliba thabak thoram sing miyam da khangan bagi thoram ama Senapati district ki Khongbal Tangkhul pangthokre. Agriculture Department amasung Khongbal Tangkhul Village Chief Authority na punna khusamna duna pangthokiba thoram aduda Agriculture Director PS Rajendra, CCSK ki President Jitendra Ningomba, District Agriculture Officer Imphal East TS Joy, RKVY ki Nodal Officer L Gozendra, Khongbal Tangkhul ki Headman Jimik Aungsishu Sarukyake. Director Rajendra na lau singubagi anoba makhalgi technology amasung farm mechanization gi khudong sabasing laumi singda fanganana ba tongan ba scheme kaya paikatuna aseng ba laumi da fangan ba hore. RKVY Pradhan Mantri Krishi Sanchay Yojana, Pradhan Mantri Fasal Vikas Yojana na chingba scheme sing ase karamna phangba yai haiba miyam da khangan baga loinana department ke official singna field visit chatuna mafam duga chanaba maru marang sing fangale. Laumi singi income saruk ani hengat hanana ba paikaliba thabak thoram sing asida mai paknana ba punna khona minasi haike. Samaton mesin ano mayam hitero kana khoina pungda mi mayam thabuk thurido main power mi 500 600 200 changado basi punga ma mesin namna loi thabuk torok doi neba adu mi khulai de dere gadi kedo bagi khoi lawu ubda pesa mang doi no hen income phangda ma yan mating pang doi ni. Yening Animal Foundation alamdam sigi lamlaki sa uchek sing kanana ba pandamda Foundation asigi chairperson Sapna Laishramna nupi oibi gi leiteng oiriba masamaki masam kaktatuna mamang sahidagi sangsilagliba khongthang gi makha chatharakpa oina ngasi Churachandpur New Bazar amadi masigi akoiba mafam singda yolamba lamlaki sa uchek sing fagat khre. Churachandpur Forest Division amasung Churachandpur Police ki matenga loinana driver si chathakibane. Foundation ki chairperson Sapna Laishramna Churachandpur da lamlaki sa uchek kaya pak chada yole haiba paw ama fangbadagi driver si chathabane. Ngasi chaurakna sa ayaiba kilo nifurom phagat pangamle makha tarakpada amukhana asiguma thabak sing ngasi chathaba thengnarabadi Wildlife Protection Act 1972 gi makhada ain gi oiba thabak lohot kani haike. Tungda phagalaba polam sing Churachandpur Forest Division gi office da mai thadoktunna mangan ke. Bharat Petroleum Corporation Limited ki makhada hangliba oil pump singda matam sana thaupi de haibadagi pump singda chawna khudong sadaba mekna hale hari. Masigi matangda ngasi Bharat Petroleum Corporation Limited ki makhada khongam pata hangliba MS 24/7 oil service station ki proprietor Arambam Karanjitna phongdorakpada hairiba company asigi Manipurda oil depot leitabana oil tanker na puraklaga pump singda thabane matam sana company na thau piraktabana pump singna thau piba ngamdabadagi customer singna black ta thau yolabra haibagi complaint lakle staff sing tolop pibada awaba mayuknare piba masida Manipurda nauna amuk hairiba company asigi oil pump yangkai mapan hangdokna ba khonaraglibasi laibak thibani haike. PVYS Manipur gi Model Club LSC Center Jingamakha gi Yoga gi Mangarak Suba Foundation Day Thoram Jingamakha da pangthokre. Model Club ki President Hawam Indeshona Thoramapu oiduna Malem da tangdulaita ba purakna ba thongni ke loinana yoga gi demonstration su tauke. Ngasi numijum ga matung pungkhai chatpada Tamenglong District ki Tauksem Subdivision gi manung chana leiba All Mandu Khulda Yum Ama mai chakre. Pausriteng kauba mioi amagi yumni khuzasingna mai adu muthatnaba hona hobodagi tumna chakaudre village chief hangrangna khulasida maihau langpok thorakpada fair station leitabana awabu oiri athuba matamda Tauksem subdivision gi mafam chaba amada fair substation ama thambiu haike. Trained Nurses Association of India Manipur branch ki ahanbo oina mikhal ngarang pangthokre. School of Nursing GNM gi Principal and Tangbibu President oina lamba yauduna khankre. L Sanjarani bu Vice President TS Binodini bu Secretary oina khankre hari. Center for Southeast Asian Studies ki Executive Director Dr. Negin Pau Kipgenna Kangpokpi miyamga unaduna tongan be susing da wari sanakre. Mahakpu Kangpokpi Town Committee, Kangpokpi Women Welfare Organization, Kangpokpi Youth Union Amadi Gudup ki members singna harautayamna okay. VIP Culture Mutatpa Foreign Education Act is policy na singbagi matangda political scientist asiga miyamga warishana ke.
Ukrul gi Wino Bazar Mayada ngarang Horticulture and Soil Conservation gi Makada Rinarum Lal Organic Producer Company Limited ki Oiba Organic Outlet ama hangdukre. Thoramadu da Momagi Project Director Devdatta Sharma, Tangkul Nagalong gi President Hoppingson A. Simre, Horticulture gi Mission Director and Premananda Susaruk Yaki. Tangkul Nagalong gi Hall Pangtoki Thoramadu da Tangkul Nagalong gi President A. Simrena Lengak na Lomi Singi Damakta Paikat Liba Tabak Sing Asigi Mateng Loduna Lomi Sing Nasu Potok Marang Kaina Potok Nabahona Si Haike. Mission Director and Premanandana Matam Sangna Chemical Yauba Chinjak Charakpana Haksang Pati Haiba Kanglakpadagi Hanagi Low Patap Sing Hongdoktuna Organic Oiba Mawongda Pot Putokpa Haurakli Basida Lomi Sing Nasu Thawai Haksang Yauna Honabiu Haike. Sri Ram Transport Finance Company Limited Amadi Piramal Swasthya Management Research Institute na Sinduna All Jiribam Auto Rickshaw Owners and Drivers Association gi Office Babu Parada Lem na Lang bagi kem amang pangtukre kem aduda miyoy marfurom layang baga luinana hidak langtak singsu lem na fangan ke. Community Recreation Center kam library ningom thong na sindunat nong magi oiba lem na layang bagi kem amang asi ningom thong mela lampak ta pangtukre thoramaduda Rims ki Community Medicine CMC Kanchipura madi Primary Health Center basikong gi Doctor Nurse samadi atay staff kya na sarugya ke CRCL gi President Dr. N. Ibungo Machana Mipung Kudimak Haksang Fana Thamnabagi Wakalolda Sigumbat Lem na layang bagi kem asi pangtukpagan luinana lem na hidak piba amadi test bagi kutong sabasing miyam da piba ni haike. Kom Union Manipur Kauba Lup ama Semkre, Lubasigi Taupugadaba Sing Kanduna, Makoi Buwasak Lokre. Singmerong the Labor Travel Research Institute, the Pangtokibat, Nauna Kalaba Union gi members Sing Wasak Lobagi Thoram Aduga Mari Lenana. Kom Union Manipur gi President gi Fam Puragadaba, El Kaikamna. Union Asigi Kalaba members Sing Na Insolusingani Taramapal Dagi, Insolusingani Kulumdoi Fauba, Zahi Manga Taupugani, Magna Makatana. Komrem Union Manipur da tongan ba furup singna punduna amata oina satminarambadagi masa masagi furup ki union semnakre masina maram oiraga kom furup ki su union ama leiba mathau tabadagi kom union Manipur ase sembani union asina kom furup ki sakot thorangi damak thabak paikakani haike. Rashtriya Swayam Sevak Sangha Jiribam Khandana Sinduna January manga dagi numit 8 ni satarakiba RSS camp Jiribam gi Champanagar da leiba GC Government Aided High School Delusion Cray. Thoramadu da Yaul Club, Champanagar gi President and Manikanta, Infal Jira Deberta Pramuki, President T.S. Basanta Kumar, Manipur Pran Sabha Pramuki, M. Priyo Kumar Susarugya K. Kun mga subasam rifles na Sinduna Churasanpur gi Sanga Kot Khulda lem layang bagi kem amang si pangtokre kem aduda miyoy chatwet taramari rom layang baga luina na hidak langtak singsu fangan ke. District Administration gi maikay dagisu EVM amadi BBPAT mission sijinabagi awareness thoram su pangtoke Assam Rifles gi maikay dagi kuchukulay singsu utke. Hausi sanabagi pau lobirase. Ngasigi sanabagi pauda Jiri Football. Jiri Bamda Sathariba Tarataruk Subar Radhamani Memorial Football Tournament First Division gi ngasasana kiba match ta Isel Club Divongna Oriental Club Babu Parab u goal amasno da toy crep. Laliba tang taramari da LSYC Lalpani amasung Oriental Club Babu Para sanagani. Yari Pokta Sathariba Ani Suba Hanip Sahas that level Manipur Muslim Football Tournament ki ngasasana kiba ahanba match ta Palisi Fundraina Saido Paubi Tekbo goal mangas no the toy cre anisba match da UMFC Mojingna SSC Porompatpu goal amas no the toy cre. January Kuntra dagi Jaipur da Pangtoka do riba Budamata Suba Senior Infunipan Suba Junior National Track Cycling Championship ta Sarukyana na ba Senior Men gi ama Senior Women gi ani Junior Boys ki mari Junior Girls ki sanaroi ahungi ming Manipur Cycling Association na lauthokre Kangalaba sanaroi January 10 da Kumalampak Cycle Velodrome da report torna ba khangale amarom da Kuntramari Suba Sub Junior National Track Cycling Championship ki damakta su punna nupa masa amasung nupi masa tarataret amadi official ani gi mingsu Manipur Cycling Association na lauthokre hairi makha taba sanabagi pau ben thongjam dagi amuk fangbigani
Manipur Archery Association Sinduna Tha Sigitang Taramatoitiki Unit Tarataruki Nupamacha Madi Nupimasa Archer Maripu Mangarom the Saru Yaduna Kumalampag Sports Complex Satarakiba Control the Shuba Junior Boys and Girls State Archery Championship Ngasi Lotion Kre 40 plus 40 meter Indian round gi nipi masagi pangthoki bada BCAC gi W Malesurina ahanba NSC gi ai Sandara rina ni subamadi SIRC gi L Sofiana ahum subataki category asigi nupa masagi pangthoki badana FAC gi L Newton NSC gi L Nelson BCAC gi L Milanna ahanba ni subamadi ahum subataki Indian round gi nupa masagi team gi pangthoki bada BCAC na ahanba NSC na ni subamadi KMAC na ahum su position taki Indian round gi nupi masagi team gi pangthoki badana BCAC na ahanba NSC na ni subamadi YAC na ahum su bataki 50 plus 50 meter junior girls ki compound gi pangthoki bada SIRC gi L Monica ACE gi L Dulina SIRC gi L Sofiana ahanba ni subamadi ahum su bataki category asigi nupa masagi pangthoki badana SIRC gi Wilsel Takhelambam BAA gi Arwin Raisram Mamadi SIRC gi S Rajendrana ahanbani subamadi ahum subataki 70 plus 70 meter junior girls ki recap ki pangthoki badana NSC gi Y Anupama BAA gi KSS Mangal Sana SIRC gi Z Lungoi Longna ahanbani subamadi ahum subataki category asigi nupa masagi pangthoki badana BCAC gi N Paritoy SIRC gi W Leonard NSC gi Baipu Baitena ahanbani subamadi ahum subataki nupa masagi compounding gi pangthoki bada SIRC na ahanba UAC na ni subamadi ACE na ahum subataki Imphal West District Football Association Sinduna Tha Sigitang Taretagi Team Tarung Saruk Yaduna BMSC Ground Tabung Khokta Sathariba Taramapal Suba S Birendra Singh Memorial Super Division Football League ki ngasi sanakiba ahanba matchta BMSC Tabung Khokna Manipur Police Sports Club goal ama sinoda maitiba piki match asida maipa kiba BMSC Tabung Khokki goal adu Bijay na match ki kuntra suba minita sankibani ani suba match ki sanakibada Sikan Lilong Chajing amadi YDO kwa kaitel haino khongnembi goal ani sanaduna draw sakre Sikan Lilong Chajing ki goal ani du Robert amadi Langsingam pamaina match ki taramapal suba amadi nipunipal suba minita sanki YDO kwa kaitel haino khongnembi ki goal ani aduna Khaimin Thang Lungdim amadi CI Singlen na match ki kuntra tari suba amadi nipu humdai suba minita sanki ahum suba match ki sanakibada SKYC awang sengmaina NC Club Khongam Patpu goal ama sinoda maitiba pikre SKYC awang sengmai gi mai pakibki goal adu NG Bisor jitna ahan bahap ki ahapa minute amada sankibani Manipur Police Sports Club TYWC YMDO Hairangoi Thongamadi IGO Oinam Sathariba Anisuba 11 Volleyball Men's Open Tournament ki semi-final sangkre All Manipur Volleyball Association gi miyang makhada Irong Student and Social Welfare Club Irong na sinduna tha sigitang taradagi team tarung na grubani thongna khaidoktuna Sagolbal Salam Playground Irong se sapamay lekay da sathariba tournament asigi ngasi sanakiba ahanba match ta YMDO Hairangoi Thongna NYBA Naurembu set ahum ani kunmathoi kunmanga kunithoi kunmanga kunithoi amadi taramanga mapalda maitibi pikibani ani suba match ki sanakibada TYWC na NYBA Naurembu set ahum ama kunmanga kulhumdoi kunmanga amadi kunmanga taranipalda maitibi piki ahum suba T Subol Memorial T20 Veteran Cricket Tournament ki ngasi sanakiba match ta Cyclone Thangmaibanna LCCC Lilongbu maitiba pikre Manipur Veteran Cricket Association sinduna tha sigitang mangadagi team tarungna grumani thongna khaidoktuna luang sangpamgi luang popo cricket stadium amadi Langthabal Public Ground sathariba tournament asigi ngasi sanakiba match ta Cyclone Thangmaibanna LCCC Lilongbu run kuntra tareta maitiba pikibani match asida mai pakiba Cyclone Thangmaibanna toss ngamduna ahanba batting tokibada apibo over kunda wicket ahum turaga run chamag humputara lauki Masigi pakomda anisuba betting tokiba LCCC Lilongna apiba over kunda wicket mapal turaga ransam ga control humdai kaglauduna match si maiti kibani match sida Cyclone Thangmaiban gi sanaroi tikena wicket mari logduna man of the match taki hayeng luang samam gi luang popa cricket stadium da Sam Khangem Pali madi YWC Langthabal ga sanagani
Business Excellence Group amadi Manipur Group Association sinduna tha sigi tang 13 35 phawba mandle da pangthokadoriba Indo-Myanmar Friendship Golf Tournament saruk yagadaba Manipur Group Association gi mioi kunithoi na saba team ama Myanmar gi damak Imphal thadokre Tim asi Manipur Sarkar gi Tourism Department gi Director W Ibohna yaiphamangol piduna singjamai singa mathakta leiba Iboema Hospital gi mamangdagi lamthaki District Sports Association Bisnupurna Sinduna Mamang Sahigi December Tang Kunmanga dagi Tim Taranitoin Group ni Thongna Khaidoktuna Bisnupur Mini Stadium da Sathariba Tarahom Dishwa and Balananda Memorial Second Division Football League ki ngasi sanakiba match da SLO Bisnupurna Thasko Kha Kunobu Gol ani sinoda Mighty PK Amaromda Association asina Sinduna Ground asida Sathariba Manga Suba ISP Memorial First Division Football League ki ngasi sanakiba match dana Krisa Bisnupur amadi LFC ngai khong kuno goal amada sanadana draw zatkre sahi tramanga makhagi marisuba Iboton Memorial Football League ngasi sanakiba match tana RFA thinungaina WYC team yumnam kunobu goal ahum sinoda mighty PK Sajing inat kan belum na sinduna mamang sahigi December tang kunmanga dagi tim taramathoin grupani thongna khaidoktuna sajing kangjai bungda sathariba kunthra suba langthabal kendra interclub sports meet ki football masanagi ngasi sanakiba match ta MRC sajing mining khongna LCDC lilong sajing mamang ni kaibu gol adi sinoda mighty pikre Mers asida mai pakiba MRC sajing mining khongi gol ani du ke dingkuna mers ki nipu suba madi nipu tare suba minita sankibani hayeng ground asida NSFC naran konjen mamang lekai amadi Mingan club sajing awang lekai ka sanagani Paradise Union Pungdongbam na sinduna Pungdongbam playground na sathariba ahum suba Pupu Cup is the 11 under 17 9-man aside football tournament ki ngasi sanakiba ahanba match da Marup FC Hairong amadi KFC Kurai goal amata sanadana draw satkre ani suba match ki sanakibada PYPC Pungdongbam na Sanamahi FC bu goal ama sinoda mighty PK match sida mai pakiba PYPC Pungdongbam ki goal adu naukthoi match ki taratare suba minita sanki Youth and Student Welfare Club Sabongkok na sinduna Sabongkok Playground na sathariba Marisuba Sabongkok Cup under 15 7-man aside football tournament ki ngasi sanakiba ahanba match ta Sekta FC na ONYC Oksubu gol ama sinoda ani suba match ki sanakibada Devesiri Football Academy telong na Sanakaitel FC bu gol ama sinoda Mighty PK ahum suba match ki sanakibada YDCL pungdo mamamadi Lamnai FC ki match ta gol sab manabadagi tos na decide tobada YDCL pungdo mamna mai pakre mari suba match ki sanakibada YSWC team A Sabongkok na SDC Tiger Campu gol taruk amada Mighty PK Thagachari makha tawa pauda nga sinomagi oiba inga sagi pau amu phangbigani Environment Directorate ki phangkiba ngasi ko ikiba inga sa amadi nugji ki pauda khwaidigi sa kiba Celsius degree kuni paltasmik sinomari khwaidigi ingba Celsius degree ahum dasmik mapal nipal Nuksita yaw ising manilgisang maximum da sada Manipur tarataruk dasmik sino ahum minimum da sada kuntrahom da dasmik mari taruk oike ngasi nong sukide makha tawa pauda ISTV News ki ngasigi editors choice da handak lok sabha na pass tawkiba citizenship amendment bill na Manipur sokan gani sokaloi haibagi matang da ruling BJP amadi opposition Congress ki awai akum ama Manipur ilanda singilam jima number 1 shape ore tribal gi tongano protection lejare tampagi pikrbe area sigi da muktasu akoi 2018 da pass tawriba Manipur People's Protection Bill se masi action su pira ani na khali araga hojikti live ihosina akoi Nauna amuheka pressure pi bagi khudong jaba am phange Manipur People's Protection Bills da khuna changak pami regulate tawdri se India gi citizen khudima nan Manipuri oiba kai Citizen Amendment Bill dana India gi mapandi haijalak mi kra hana citizen on dori neba all of citizen khudimak to makhoi se akhoi Manipur da sangpa kana di Manipur People's Protection Bills na makhoi da regulate tawi athing ma bidori akhoi gi miyami keno se tek ta kaidana safely akhoi government ji khutta laigani na masintang ai thamjage
citizen amendment bill na purkadir ba khudong cha da basing se manipur people's protection bill na khara makhai di control to mangam magasu ngak thok pading am de aduna ne khoina citizen amendment bill ek on baganda manipur people's protection bill se particularly bharat ke nagrik oige na darkhas thar aba foreign dagi di lakpa ain kaina su lakma mi singa do dharma taruk sida leiram bata ba leba hun side horok bo ri gadi manipur people's protection bill na ngak thok ngam de haijal people's protection bill de regulate to bani regulatory act ni changai be missing sigi sensor thung se market se documentation sem ne ba illegal migrants aduguma document law mayam se loina thugai ra changa ka doi ma de thugai changa ka doi adu ultimately at the end bharat ke nagrik oige ai chahi taruk lehre ai dharma noina hairu taruk tu gimanung da amani citizenship piro hai kan pi da ba yaroi da ponam ne Hauzaroi ba damaroi ba pau amukhana Nesona Black Day awang nong poksin ba thungna pangthokuna amuba firal chingkhatkre Citizenship Amendment Bill gi mayokta amukona sinduna miyam gi kongsa chatkre Youth Congress amadi NSU aina Raj Bhavan da thumjinkhre amadi lamdamasida kundaminari ba phuruk khudimakna awana tark matamda mateng pangnabagi wakalol kaungno bisi haina ningthole semasna zawbana phongdokre Siguro na diya sa na pizza pa mo transmission jare miyang tabi di ba simbam kahana kurun jare